Miyamna changsilakpa khongjangda Chahi Nouriba Angang Yaribamakhei Ngak-Shennaba Manipur Commission for Protection of Child Rights Mcpcr na Security Force amasung Administration na Khanghallakli. Hiramasing matang de Mcpcr gi Chairperson Kaisham Pradeep Kumar na thokpa advisory manahai. Haukiba numit karan yasida pukhaw da thokpa thoktok amada police na nupa macha amagi maruiba hakchangi kayat singda khut thakiba amadi tear gas cell kapada nupi macha amu antakhiba gi thodok adu Mcpcr na hakchinalawi. Thokriba thodok adu International Child Rights ki kanglon amadi child protection gi damak leiriba law sing khongaunabani Juvenile Justice Act 2015 amasung UN Convention on the Rights of the Child na Chahi Nouriba Angang singda a conviction chathabayade haibasi security force amasung administrative authority singna khanggadabani Angang singna makhoi gi aningba pama pumna makfongdukpa yabagi haklai maramaduna miyam pulakpa matangda Chahi Nouriba Angang sing Yaribamakhei ngakpisenbigadabani